ꯃꯌꯥꯝ ꯉꯁꯤꯒꯤ ꯚꯤꯗꯤꯑꯣ ꯑꯁꯤꯗꯤ ꯆꯅꯝ ꯆꯥꯕꯒꯤ ꯀꯥꯟꯅꯕ ꯀꯔꯤꯅꯣ, ꯃꯥꯅ ꯑꯩꯈꯣꯏꯒꯤ ꯏꯁꯥꯗ ꯀꯔꯤ ꯀꯥꯟꯅꯕ ꯄꯤ, ꯑꯗꯨꯒ ꯀꯔꯤ ꯃꯥꯡꯖꯕꯅꯣ ꯍꯥꯏꯕꯒꯤ ꯃꯇꯥꯡꯗ ꯚꯤꯗꯤꯑꯣ ꯃꯇꯦꯛ ꯃꯆꯥ ꯑꯃ ꯁꯦꯝꯖꯕꯅꯦ꯫ ꯃꯁꯤ ꯌꯦꯡꯃꯤꯟꯅꯁꯤ꯫ ꯑꯍꯥꯟꯕꯗ, ꯆꯅꯝ ꯆꯥꯕꯅ ꯑꯩꯒꯤ ꯏꯁꯥꯗ ꯏꯝꯃ꯭ꯌꯨꯟ ꯁꯤꯁꯇꯦꯝ ꯀꯟꯈꯠꯍꯜꯂꯦ꯫ ꯃꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯩꯈꯣꯏꯅ ꯆꯅꯝ ꯑꯍꯤꯡꯕ ꯃꯅꯥꯎ ꯑꯃ ꯑꯅꯤ ꯆꯥꯕ ꯃꯇꯝꯗ ꯑꯩꯒꯤ ꯏꯁꯥꯗ ꯂꯣꯛ ꯊꯨꯡꯉꯛꯀꯗꯕ, ꯑꯗꯨꯒ ꯂꯣꯛ ꯈꯨꯕ, ꯂꯥꯏꯍꯧꯒꯨꯝꯕ ꯇꯧꯔꯛꯄꯗꯒꯤ ꯃꯥꯅ ꯉꯥꯛꯊꯣꯛꯍꯜꯂꯤ꯫ ꯑꯗꯨꯅ ꯆꯅꯝ ꯆꯥꯕ ꯌꯥꯏ꯫ ꯆꯅꯝ ꯆꯥꯕꯅ ꯑꯩꯈꯣꯏꯒꯤ ꯑꯜꯖꯥꯏꯃꯔ ꯅꯠꯇ꯭ꯔꯒ ꯗꯤꯃꯦꯟꯁꯤꯌꯥ ꯍꯥꯏꯅ ꯂꯩꯅꯥ ꯈꯔ ꯂꯩ꯫ ꯑꯩꯈꯣꯏꯒꯤ ꯃꯦꯃꯣꯔꯤꯒꯨꯝꯕ ꯅꯤꯡꯁꯤꯡꯕ ꯊꯣꯛꯇꯕ, ꯃꯦꯃꯣꯔꯤ ꯂꯣꯁ ꯑꯣꯏꯕ, ꯁꯤꯒꯨꯝꯕꯁꯨ ꯈꯔ ꯍꯟꯊꯍꯜꯂꯤ꯫ ꯃꯉꯣꯟꯗ ꯑꯦꯟꯇꯤ ꯑꯣꯛꯁꯤꯗꯦꯟ ꯌꯥꯎꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯩꯈꯣꯏꯒꯤ ꯑꯣꯛꯁꯤꯗꯦꯇꯤꯚ ꯗꯦꯃꯦꯖ ꯍꯥꯏꯗꯤ ꯏꯁꯥꯗ ꯐꯠꯇꯕ ꯊꯣꯛꯍꯜꯂꯛꯀꯗꯕ ꯃꯌꯥꯝꯗꯨꯗꯒꯤ ꯄ꯭ꯔꯤꯚꯦꯟ ꯇꯧꯕ, ꯍꯥꯏꯗꯤ ꯉꯥꯛꯊꯣꯛꯍꯜꯂꯤ꯫ ꯑꯗꯨꯅ ꯆꯅꯝ ꯆꯥꯕ ꯌꯥꯝꯅ ꯀꯥꯟꯅꯩ ꯑꯜꯖꯥꯏꯃꯔ ꯗꯤꯖꯤꯖꯀꯤ ꯑꯣꯏꯅꯁꯨ꯫ ꯑꯗꯨꯒ ꯃꯉꯣꯟꯗ ꯀꯣꯂꯦꯁꯇ꯭ꯔꯣꯜ ꯍꯟꯊꯍꯟꯕꯗꯁꯨ ꯌꯥꯝꯅ ꯃꯇꯦꯡ ꯄꯥꯡꯉꯤ꯫ ꯀꯣꯂꯦꯁꯇ꯭ꯔꯣꯜ ꯋꯥꯡꯕ, ꯑꯗꯨꯒ ꯕ꯭ꯂꯗ ꯄ꯭ꯔꯦꯁꯔ ꯋꯥꯡꯕ, ꯕꯤꯄꯤ ꯋꯥꯡꯕ ꯃꯤꯗꯁꯨ ꯆꯅꯝ ꯆꯥꯕ ꯌꯥꯝꯅ ꯀꯥꯟꯅꯩ꯫ ꯃꯥꯅ ꯏꯝꯃ꯭ꯌꯨꯟ ꯁꯤꯁꯇꯦꯝ ꯀꯟꯈꯠꯍꯟꯕ, ꯑꯗꯨꯒ ꯑꯅꯥꯕ ꯃꯌꯥꯝꯗꯒꯤ ꯉꯥꯛꯊꯣꯛꯍꯜꯂꯦ꯫ ꯑꯗꯨꯒ ꯃꯥꯅ ꯑꯩꯈꯣꯏꯒꯤ ꯏꯁꯥꯗ ꯕꯣꯗꯤꯁꯤꯡꯁꯦ ꯗꯤꯇꯣꯛꯁ ꯇꯧꯊꯣꯛꯄ, ꯐꯠꯇꯕꯁꯤꯡ ꯂꯧꯊꯣꯛꯍꯜꯂꯤ꯫ ꯃꯥꯁꯦ ꯄꯥꯋꯔꯐꯨꯜ ꯗꯤꯇꯣꯛꯁ ꯑꯩꯈꯣꯏꯒꯤ ꯆꯤꯟꯖꯥꯛ ꯑꯃꯅꯦ꯫ ꯃꯥꯅ ꯑꯩꯈꯣꯏꯒꯤ ꯂꯤꯚꯔꯁꯤꯡꯁꯤꯗ ꯒ꯭ꯂꯨꯇꯥꯊꯥꯏꯑꯣꯟ ꯑꯅ ꯏꯟꯖꯥꯏꯝ ꯌꯥꯎꯔꯤꯕꯁꯤꯡꯁꯦ ꯄ꯭ꯔꯣꯃꯣꯠ ꯇꯧꯍꯟꯕ, ꯑꯗꯨꯒ ꯐꯠꯇꯕ ꯍꯥꯟꯅ ꯂꯩꯔꯝꯕ ꯃꯌꯥꯝꯁꯦ ꯗꯤꯇꯣꯛꯁꯤꯐꯥꯏ ꯇꯧꯔꯒ ꯁꯦꯡꯗꯣꯛꯍꯟꯕ꯫ ꯃꯉꯣꯟꯗ ꯃꯜꯇꯤ ꯕꯥꯏꯑꯣ ꯑꯦꯛꯇꯤꯚ ꯁꯦꯂꯦꯅꯤꯌꯝ ꯀꯥꯏꯅ ꯀꯝꯄꯥꯎꯟ ꯈꯔ ꯌꯥꯎꯔꯤ, ꯑꯗꯨꯒ ꯁꯜꯐꯔ ꯀꯝꯄꯥꯎꯟ ꯀꯥꯏꯅ, ꯁꯤꯅ ꯑꯩꯈꯣꯏꯒꯤ ꯏꯁꯥꯗ ꯀꯟꯈꯠꯍꯟꯕ, ꯏꯝꯃ꯭ꯌꯨꯟ ꯁꯤꯁꯇꯦꯝ ꯐꯍꯟꯕ, ꯂꯤꯚꯔ ꯐꯍꯟꯕꯗꯁꯨ ꯃꯇꯦꯡ ꯄꯥꯡꯉꯤ꯫ ꯆꯅꯝꯗ ꯌꯥꯎꯔꯤꯕ ꯑꯦꯂꯤꯁꯤꯟ ꯍꯥꯏꯔꯤꯕ ꯀꯝꯄꯥꯎꯟꯁꯤꯅ ꯑꯩꯒꯤ ꯏꯁꯥꯗ ꯎꯔꯤꯡꯒꯨꯝꯕ ꯊꯣꯛꯂꯛꯀꯗꯕ ꯃꯌꯥꯝꯁꯤꯗꯒꯤ, ꯐꯠꯇꯕ ꯕꯦꯛꯇꯦꯔꯤꯌꯥ ꯃꯌꯥꯝꯁꯤꯗꯒꯤ ꯉꯥꯛꯊꯣꯛꯍꯟꯕ ꯃꯥꯅ ꯀꯟꯕ꯫ ꯑꯗꯨꯒ ꯑꯦꯟꯇꯤꯕꯦꯛꯇꯔꯤꯌꯦꯜ, ꯑꯦꯟꯇꯤ ꯐꯪꯒꯜ, ꯑꯦꯟꯇꯤꯚꯥꯏꯔꯦꯜ ꯃꯥꯒꯤ ꯄ꯭ꯔꯣꯄꯔꯇꯤꯁ ꯃꯌꯥꯝ, ꯑꯦꯟꯇꯤꯁꯦꯞꯇꯤꯛ ꯁꯨꯝꯕ ꯃꯌꯥꯝꯁꯤꯅ ꯑꯩꯒꯤ ꯎꯔꯤꯡ ꯊꯣꯛꯍꯟꯒꯗꯕ, ꯑꯗꯨꯒ ꯁ꯭ꯀꯤꯟꯗ ꯐꯠꯇꯕ ꯊꯣꯛꯂꯛꯀꯗꯕ ꯃꯌꯥꯝꯗꯒꯤꯁꯨ ꯉꯥꯛꯊꯣꯛꯏ꯫ ꯑꯗꯨꯒ ꯍꯥꯔꯠꯀꯨꯝꯕ ꯍꯦꯜꯗꯤ ꯑꯣꯏꯅ ꯊꯝꯕ, ꯍꯥꯔꯠ ꯐꯍꯟꯕꯗꯁꯨ ꯆꯅꯝ ꯆꯥꯕꯅ ꯌꯥꯝꯅ ꯃꯇꯦꯡ ꯑꯣꯏ꯫ ꯑꯗꯨꯒ ꯆꯅꯝꯗ ꯑꯦꯟꯇꯤꯕꯥꯏꯑꯣꯇꯤꯛ ꯄ꯭ꯔꯣꯄꯔꯇꯤꯁ ꯌꯥꯎꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯉꯣꯟꯗ ꯉꯁꯥꯏ ꯍꯥꯏꯖꯈꯤꯕ ꯑꯦꯂꯤꯁꯤꯟꯁꯨ ꯌꯥꯎꯋꯦ꯫ ꯁꯤꯁꯦ ꯕꯥꯏꯑꯣꯑꯦꯛꯇꯤꯚ ꯑꯩꯈꯣꯏꯒꯤ ꯑꯦꯟꯇꯤꯕꯥꯏꯑꯣꯇꯤꯛꯅꯦ꯫ ꯃꯥꯅ ꯑꯩꯈꯣꯏꯒꯤ ꯏꯟꯐꯦꯛꯁꯟꯒꯨꯝꯕ ꯏꯁꯥꯗ ꯕꯦꯛꯇꯦꯔꯤꯌꯥꯅ ꯊꯣꯛꯍꯟꯒꯗꯕ ꯃꯌꯥꯝꯁꯤꯗꯒꯤ ꯉꯥꯛꯊꯣꯛꯄ, ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯏꯁꯥꯗ ꯚꯥꯏꯔꯦꯜ ꯏꯟꯐꯦꯛꯁꯟꯒꯨꯝꯕ ꯇꯧꯒꯗꯕ, ꯑꯗꯒꯤ ꯐꯟꯖꯥꯏ ꯑꯦꯂꯤꯃꯦꯟꯠꯁꯀꯨꯝꯕ ꯐꯠꯇꯕ ꯊꯣꯛꯍꯟꯒꯗꯕ ꯃꯌꯥꯝꯁꯦ ꯃꯥꯅ ꯉꯥꯛꯊꯣꯛꯑꯒ ꯁꯄ꯭ꯔꯦꯁ ꯇꯧꯔꯒ ꯅꯝꯖꯜꯂꯒ ꯊꯝꯕ, ꯍꯥꯏꯗꯤ ꯉꯥꯛꯊꯣꯛꯄꯒꯤ ꯄ꯭ꯔꯣꯄꯔꯇꯤꯁꯇꯣ ꯃꯉꯣꯟꯗ ꯌꯥꯎꯖꯩ꯫ ꯑꯗꯨꯅ ꯑꯩꯒꯤ ꯏꯁꯥꯗ ꯌꯥꯝꯅ ꯀꯥꯟꯅꯕ ꯄꯤꯕ ꯆꯤꯟꯖꯥꯛ ꯑꯃꯅꯤ꯫ ꯑꯗꯨꯒ ꯗꯥꯏꯖꯦꯁꯟꯒꯨꯝꯕ ꯏꯝꯄ꯭ꯔꯨꯚ ꯑꯣꯏꯍꯜꯂꯦ꯫ ꯑꯩꯈꯣꯏꯒꯤ ꯏꯟꯇꯦꯁꯇꯥꯏꯟꯒꯨꯝꯕ ꯁꯦꯡꯗꯣꯛꯄ, ꯏꯟꯐ꯭ꯂꯦꯃꯦꯁꯟꯒꯨꯝꯕ ꯍꯟꯊꯕ, ꯃꯔꯨ ꯑꯣꯏꯅ ꯑꯩꯈꯣꯏ ꯍꯦꯜꯗꯤ ꯑꯣꯏꯅꯕꯅꯦ ꯑꯩꯅ ꯍꯥꯏꯖꯔꯤꯁꯦ, ꯑꯅꯥꯕ ꯃꯤꯒꯤ ꯅꯠꯇꯦ꯫ ꯑꯗꯨꯒ ꯍꯤꯡꯅ ꯆꯥꯕꯁꯨ ꯌꯥꯏ꯫ ꯌꯥꯝꯗ꯭ꯔꯕꯗ ꯅꯣꯡꯃꯒꯤ ꯃꯔꯨ 2-3 ꯁꯨꯃꯥꯏꯅ ꯆꯥꯕꯤꯔꯒ ꯌꯥꯔꯦ꯫ ꯌꯥꯝ ꯍꯦꯟꯖꯟꯅꯁꯨ ꯆꯥꯕꯤꯒꯅꯨ, ꯍꯦꯟꯖꯟꯅ ꯆꯥꯕꯒꯤ ꯐꯠꯇꯕꯁꯨ ꯂꯩ꯫ ꯑꯗꯨꯒ ꯌꯥꯝꯅ ꯃꯔꯨ ꯑꯣꯏꯕ ꯑꯃ ꯑꯩ ꯁꯤꯌꯔ ꯇꯧꯖꯔꯝꯒꯦ, ꯔꯦꯃꯤꯗꯤꯁ ꯑꯃ꯫ ꯂꯣꯛꯀꯨꯝꯕ ꯊꯨꯡꯉꯛꯄ ꯍꯧꯔꯛꯄ, ꯈꯔ ꯅꯨꯡꯉꯥꯏꯔꯛꯇꯕ ꯃꯇꯝ, ꯂꯣꯛꯀꯤ ꯑꯩꯈꯣꯏꯒꯤ ꯁꯤꯝꯇꯝꯁ ꯈꯤꯇꯪ ꯍꯧꯔꯛꯄ ꯃꯇꯝꯗꯣ, ꯆꯅꯝꯁꯦ ꯐꯖꯅ ꯈꯣꯛꯇꯣꯛꯄꯤꯔꯣ, ꯃꯔꯨ ꯑꯗꯨꯝ 4-5 ꯑꯗꯨꯃꯥꯏꯅ ꯇꯧꯕꯤꯔꯣ꯫ ꯑꯗꯨꯒ ꯈꯥꯡ ꯑꯃꯗ ꯀꯩꯝꯇ ꯊꯥꯎ ꯍꯥꯞꯇꯅ ꯉꯧꯕꯤꯔꯣ꯫ ꯉꯧꯕꯤꯔꯒ ꯑꯗꯨꯝ ꯆꯥꯕꯤꯌꯣ ꯅꯨꯡꯗꯥꯡꯒꯤ ꯆꯥꯛ ꯆꯥꯕꯗꯨꯗ, ꯑꯗꯨꯗꯣ ꯂꯣꯛ ꯊꯨꯡꯕ ꯐꯕꯅꯦ꯫ ꯁꯤꯃ ꯑꯩꯅ ꯈꯪꯕꯒꯤ ꯁꯤꯌꯔ ꯇꯧꯖꯔꯝꯒꯦ꯫ ꯃꯩꯗ ꯂꯧꯔꯁꯨ ꯌꯥꯔꯦ, ꯈꯥꯡꯗ ꯉꯧꯔꯁꯨ ꯌꯥꯔꯦ, ꯕꯠ ꯊꯥꯎꯗꯤ ꯍꯥꯞꯄꯤꯒꯅꯣ, ꯀꯪꯅ ꯉꯧꯔꯒ ꯑꯗꯨꯃꯥꯏꯅ ꯆꯥꯕꯤꯌꯣ꯫ ꯑꯗꯨꯒ ꯁꯥꯏꯠ ꯏꯐꯦꯛ, ꯃꯥꯡꯖꯕ ꯍꯥꯏꯕꯁꯦ ꯃꯌꯥꯝ ꯆꯥꯁꯜꯂꯀꯥꯟꯗ, ꯑꯦꯛꯁꯦꯁ ꯑꯣꯏꯅ ꯀꯟꯖꯨꯝ ꯇꯧꯔꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯑꯦꯁꯤഡ് ꯔꯤꯐ꯭ꯂꯛꯁ ꯇꯧꯕ, ꯆꯈꯥꯎ ꯌꯥꯝ ꯅꯨꯡꯉꯥꯏꯇꯕ, ꯑꯦꯁꯤꯗꯀꯨꯝꯕ ꯒ꯭ꯌꯥꯁ ꯐꯣꯃꯤꯡꯒꯨꯝꯕ ꯇꯧꯕ ꯆꯈꯥꯎꯗ, ꯁꯤꯒꯨꯝꯕ ꯇꯧꯏ꯫ ꯑꯗꯨꯒ ꯗꯥꯏꯖꯦꯁꯇꯤꯚ ꯏꯁꯨꯒꯨꯝꯕ, ꯍꯥꯏꯗꯤ ꯆꯥꯕ ꯇꯨꯝꯍꯟꯕꯗ ꯐꯩ ꯍꯥꯏꯕꯗꯣ ꯍꯦꯟꯖꯟꯅ ꯆꯥꯔꯒꯗꯤ ꯌꯥꯝꯅ ꯄꯨꯛ ꯁꯥꯒꯠꯄ, ꯒꯦꯁꯇ꯭रिꯛ ꯌꯥꯝꯅ ꯐꯣꯝ ꯇꯧꯕ, ꯁꯤꯒꯨꯝꯕ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯊꯣꯛꯍꯜꯂꯤ꯫ ꯑꯗꯨꯒ ꯍꯦꯟꯖꯟꯅ ꯆꯥꯕ ꯃꯇꯝꯗ ꯀꯣꯛ ꯌꯥꯝꯅ ꯆꯤꯛꯄ, ꯑꯩꯈꯣꯏꯒꯤ ꯃꯥꯏꯒ꯭ꯔꯦꯟꯒꯨꯝꯕꯗ ꯃꯇꯦꯡ ꯄꯥꯡꯁꯤꯜꯂꯒ ꯁꯤꯒꯨꯝꯕ ꯊꯣꯛꯍꯜꯂꯤ꯫ ꯑꯗꯨꯒ ꯃꯔꯨ ꯑꯣꯏꯅ ꯕꯤꯄꯤ ꯌꯥꯝꯅ ꯂꯣ ꯑꯣꯏꯔꯒꯗꯤ ꯆꯅꯝ ꯆꯥꯕꯤꯒꯅꯣ꯫ ꯆꯅꯝ ꯆꯥꯔꯒꯅ ꯍꯦꯟꯅ ꯃꯥꯒꯤ ꯕꯤꯄꯤꯗꯣ, ꯕ꯭ꯂꯗ ꯄ꯭ꯔꯦꯁꯔ ꯂꯣ ꯑꯣꯏꯁꯟꯈꯤꯅꯤ, ꯑꯗꯨ ꯆꯥꯕꯤꯒꯅꯣ꯫ ꯑꯗꯨꯒ ꯕꯦꯗ ꯕ꯭ꯔꯤꯠꯀꯨꯝꯕ ꯊꯣꯛꯍꯜꯂꯤ, ꯑꯣꯗꯣꯔꯒꯨꯝꯕ ꯅꯝꯊꯤꯕ ꯑꯣꯏꯍꯟꯕꯗꯣ꯫ ꯑꯗꯨꯒ ꯆꯅꯝꯁꯦ ꯍꯦꯟꯖꯟꯅ ꯆꯥꯁꯜꯂꯒꯗꯤ ꯂꯤꯚꯔ ꯐꯍꯟꯕꯒꯤ ꯃꯍꯨꯠꯇ ꯍꯦꯟꯅ ꯇꯣꯛꯁꯤꯛ ꯑꯣꯏꯔꯛꯄ, ꯗꯦꯃꯦꯖ ꯑꯣꯏꯕ, ꯐꯠꯇꯕ ꯑꯣꯏꯍꯜꯂꯛꯄꯗꯣ ꯑꯣꯏꯍꯜꯂꯤ꯫ ꯍꯦꯟꯖꯟꯅꯁꯨ ꯆꯥꯕꯤꯒꯅꯣ꯫ ꯉꯁꯤꯒꯤꯗꯤ ꯃꯌꯥꯝ ꯁ꯭ꯋꯥꯏꯗ ꯂꯣꯏꯁꯤꯟꯖꯔꯒꯦ꯫ ꯃꯌꯥꯝꯅ ꯑꯩꯒꯤ ꯆꯦꯅꯦꯜꯕꯨ ꯂꯥꯏꯛ, ꯁꯤꯌꯔ, ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯔꯝꯃꯣ꯫ ꯊꯦꯡꯛꯁ ꯐꯣꯔ ꯋꯥꯆꯤꯡ꯫